Incredible Story Manipur na ngasisu aigi nuksiraba viewers singidamak 2006 ta release tawkiba Jet Li gi Fearless ki movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manungda 7.6, Rotten Tomatoes ta 86%, Metacritic ta 70%, aduga Google user na 87 like pikiba adugumlaba movie amani. Fare adudi mayam matam manghandabida movie romda oina mai onsilasi. Movie asina haurakpada aikoida film asigi main character oigadoriba Huao na angang oiringai saktam asibu ulai. Mafam asida Huao gi mapa asi martial art ta aduki matik hairaba nupa ama oirami. Aduga mafam asida mahakna satra kaya amabusu martial art tambiduna leirami. Mapana atopa angang singda martial art tambiriba adu Huao na lona yengjaduna leirami. Aduga mahak martial art tamba asibu aduki matik pamami. Adubu mapana magi mafamdadi martial art tamba asi athingba thamami maramdi Huao hairiba angang asi asma naba angang ama oirami. Mafam asida Huao ga yamna luna tinaba magi marup amasu leirami. Hairiba angang asina Huao gi mateng kaya ama pangbirami. Skun gi homework singsu mahakna loina tawbirami. Asumna tawbiba asina Huao nasu magi oiba martial art practice kaya ama tawbagi matam kaya ama fangami. Nakal amaromda martial art fighter amana Huao gi mapagi mafamda challenge tawraami. Mangonda challenge tawrakliba nupa asisu martial art ta aduki matik haiba nupa ama oirami. Huao gi mapada challenge tawrakliba asibusu Huao gi mapana yarami. Adudagi Huao su mapana fight tawnagaduriba mafam aduda mapana tawgaduriba fight adubu yengba laami. Huao na magi masada thajaba thamami madudi tawgaduriba fight asi mapana soidana ngamgani haiba asini. Huao gi mapa amadi opponent makhoi ani adu mafam aduda fight tawba horaami. Asumna makhoi ani na fight tawnarakpa matamda Huao gi mapana nupa adubu yamna laiba mawongda mahaki haija singjaba martial art sijanaduna yamna tamthina furami. Asumna funarakpa matam aduda Huao gi mapana nupa aduda yamna luba attack ama tawsalami. Hairiba attack asi mahaki opponent aduda mahakna di palhalamde. Karigidamak mahakna palhandribano hairabadi karigumba magi attack asina miyoi aduda panba taragadi miyoi adu siba fawba yai. Maram asigidamak mahakna opponent aduda magi attack adubu palhandribani. Huao gi mapana asumna lepingaigi tanja asi lauduna opponent aduna yamna laiba mawongda Huao gi mapa adubu mafam aduda fukirami. Asumna puba aduda Huao gi mapa adu mafam aduda maithirami. Mapana maithiba asi uba matamda Huao mathwai yamna nungairamde. Huao na magi mamanaba aduga mafam asida mathwai yamna nungaitabi leiringai tanja aduda angang kharabu makoigi manakta laami. Aduga angang amana Huao gi mafamda asumna hairami aikoi ani mafam asida fight tawsi nakoigi bababusu aikoigi babana maithiba pikre. Asigumna ainasu mafam asida nangbu maithiba pigani haiduna angang aduna Huao gi mafamda challenge tawraami. Asumna angang aduna challenge tawrakliba adu Huao nasu accept tawduna makhoi ani mafam aduda mapana funakiba ring aduda kakhatuna funanabagi damak sem saduna leirami. Makhoi ani na mafam aduda funaba matamda Huao bu atopa angang aduna yamna laksana furami. Asigi matung Huao amadi magi mamanaba makhoi ani library amada laami. Library aduda laklaba matungda makhoi anina martial art ki oiba lairik amabu library adudagi huralami. Makhoina lairik adu poraklaba matungda lairik ta yauriba martial art ki niyom singdu sijanaduna makhoina mafam aduda martial art practice kaya amabu tawrami. Asumna practice kaya ama tawbadagi Huao haujikti mahak martial art aduki matik haiba mi ama oiraami. Asigi matungdagi mahakna mangonda challenge tawrakhiba angang adugi manakta laktuna mahakna amuk angang aduda challenge tawrami. Mafam aduda makhoi anina fight tawba matamda Huao na angang adubu aduki matik laina tamthiba mawongda mafam aduda furami. Adugi matung aikoida sillasi ship tawduna sahi 8 ki matungda amuk ulai. Haujikti aikoina uba fangi madudi Huao asi haujikti chaure. Adubu magi mapadi haujik matam asidadi leikidre. Aduga magi nupisu haujik leikidre haiba asi aikoida ulai. Magi manakta masanupi amasu leirami. Masanupi asibu mahakna aduki matik luna sana tawbirami. Makoigi mafam asida Huao asi haujikti aduki matik hairaba martial art fighter amasu oirami. Makoina leiriba mafam asida mangonda challenge pibinaba fighter kana amatabu leiramde. Haibadi mafam asida leiriba fighter khudingmak mana loina tamthina fuki haibani. Mafam asida Huao bu pamjaba magi fans follower kaya amasu leirami. Asumna fans follower kaya ama leirakpa asidagi mahak masana masabu ego wangzaraami. Asigi matungdagi mahak mapana thamamba principal rule sing adu amata ngaktabida mahak thenga phawba barda
hotel da yu thaktuna mayumda hanjani khangamde asumna mahakna mayumda hanjalaktaba asida masanupi na su mabu halakpa wana ngaiduna leirami huawna magi family gi damak magi mafamdagi matam kaya amatak haido amde nongma huaw adu magi mamanaba amagi restaurant da laami magi mamanaba asidi hojik aduki matik paisa paiba miyoi ama oire mafam asida mahakna yu kaya lauduna chanaba kaya bu tawduna mafam aduda thakchaduna leirami aduga mafam aduda leiriba magi followers sing adubusu mahakna loina pijaduna leirami asumna magi followers sing asibu mana nungti numit khudingi pijaba asina mahak migi paisa mayam ama tola ami adudagi magi mamanaba hotel adugi mapu aduna huawgi mafamda asumna hairai nangi natungda inariba nangi fans followers sing asi nangna asumna pijaba asigi nangi natungda koyin inaribani nangbu pambagi tamak inaba nate hairami adubu huawnadi mamanaba aduna hairiba wahai sing adu kari amata thawoina taramde nakal amaromda huawgi yamna yeknaba oiriba kin hairiba nupa asibu amu ula ami mahaksu mafam asigi aduki matik hairaba martial art fighter ama oirami makhoi ani mafam asida wari sanaduna chatlami makhoi ani asi mafam ama hektada unaba yaramde numidangi matamda huawgi miyoi amana huawbu kowra ami aduga mafam asida huawgi miyoi amabu mafam asida yamna tamthina soktuna leirami matang aduda huawgi miyoi amana huawgi mafamda asumna hairami aikhoigi misi kinna yamna tamthina phuraba matungda awangba mathaktagi intharaktuna sohalibani hairami asumna hairakpa asida huaw adu mafam aduda yamna saurami aduga mahak kingi manakta chatlami mana lakpa matamda kin adu restaurant amada birthday celebrate pakthoktuna magi family singa leirami asumna leiringai aduda huawna mafam aduda changsinduna yu kaya amabu thaami asumna huawna leiringai aduda kinna magi manakta changsallaktuna asumna hairami aikhoi ani ngasigi oinadi fight tawraroisi aina leiriba mut asidagi nangna thugaige khallanu hairami matam aduda huawgi manakta magi mamanaba adubusu laktuna asumna hairami nang ngasigi oinadi mafam asida funaranu haiduna asumna mamanaba aduna hairakpa aduda huaw mamanaba adugi mafamda yamna saurami aduga asumna mamanaba adugi mafamda hairami nangna khangbra aigi mi soiba asidi nangsu magi mi changda leiraba natra fare adudi nang ngasidagi aikhoi ani marup oibasi to asi haiduna mamanaba adugi mafamda mahakna yamna saurami adudagi huawna kingi manakta changsinduna mahak mafam asida funanabagi damak challenge tawrami asumna makhoi anina challenge tawnarakpa asidagi mafam aduda birthday yauduna leiramliba miyoising adu restaurant asidagi mapanda loina chenthokhinarami masagi safety gi damak restaurant aduda huaw amadi makhoi ani khaktamak leihorami aduga makhoi ani mafam aduda yamna akanba mawongda fight tawnarami makhoi ani na mafam asida tawriba fight asisu aikhoina yengba matamda aduki matik apenba haibadu oirami asumna makhoi ani na fight tawnarakpa matam asida huawna kinbu laksaba helami asumna tawduna huaw magi asawba adu phathaba ngamdabana maram oiduna kinbu mafam aduda mahakna yamna akanba mawongda attack tawduna mafam aduda hatu ami asigi matung restaurant adudagi huawna mayumda halakpa matamda magi mama adu yamna tamthiba mawongda kanagumba kharana hatoktuna taraga leirami asumna mamana siraga leiramba aduda mahak aduki matik mathamoi soami aduga mana khangami madudi magi mamabu halamiba asi kingi miyoisingna oigani haibasi matang aduda mahakna khangami asumna mama asina leitaba asida mahak mafam aduda tawfam khangdana yamna mathoi waduna kappaga leirami asumna mahakna leiringai magi machanupi adubu amuk mana ningsinga ami asumna machanupi ningsingakpa asidagi mana machanupigi manakta lakpa matamda magi machanupi adusu famung aduda yamna tamthina hatokpiramduna famung aduda taraga leirami asumna leiramba matau aduda mahak aduki matik mathamoi soami aduga machanupigi makhut aduda mapada pinabagi damak gift amasu paiduna leirami asumna tawriba matau asida huaw tawfam khangdraduna machanupibu pamkhatuna mafam amada famduna leirami adugi matung miyoi amana huawgi mafamda asumna hairami nangi miyoi adubu kinna furaklibagi maramdi nangi miyoi sing aduna kingi nupida laknarubagi damak kinna mafam aduda furaklibani hairami adubu huawna mafam aduda kari amata khantharuba tawduna magi miyoi singbu fure haibagi damak restaurant aduda chattuna kinbu mana mafam aduda hatu ubani asigi matung huaw jahasna leiriba mafam amada chatlami aduga mahakna jahas adugi corner amada tumina famduna leirami matang asida mahakna khalami madudi magi damak kanasu mafam asida leitre maram asina aina hingubagi karisu kanaba leitre maram asina jahas asina puba mafam da mahak adumak chatlage haiduna khalami
Asidagi mahak mathanda leibadagi depression kaya ama narami. Maram asidagi mahak mathanda sijanaba kaya amasu hotnarami. Asumna mahakna mathanda sijarage haiduna turen amada chongthaba matamda mafam aduda leiba tribe kangbu amana mahakpu kanbirami. Asumna kallaba matung magi damak seba kaya amasu tawbirami. Huwaw asi haujikti magi depression asina maram oiduna kanagumba miyoi amatagasu wari sanaramde. Adubu mahakna asumna leiriba asida mafam asigi mamitangbi nupi mun kauba amana magi damak seba kaya ama tawbirami. Aduga mun kauba nupi asina sukhalami madudi huwaw asi nongma natraga nongmadi masa asi phagalakini haiba asi. Asigi matung huwawbu munna turen amada puthaduna irujabirami aduga mahaki masamadusu fajana shembirami. Asidagi munna su khanga ami madudi huwaw asi haujikti gyan tarakle haiba asi. Huwawna asumna gyan tarakpadagi mahaksu makhoigi tribe kangbu asigi miyoi ama oiduna mafam asida leirami. Makhoigi khungang aduda thabak suribasing adudasu huwawna mateng pangduna thabak kaya ama yaurami. Asigi matungdagi aikoina khangba ngami madudi huwaw amadi mun makhoi ani matang asidagi nungsinaraklami. Huwawna leiriba khungang adugi angang tribe kharana atopa tribe kharagi san amabu huralami aduga makhoigi khungang aduda poraami. Asumna makhoina porakpa adudagi atopa khungang adugi tribe sing aduna sawraduna makhoigi mafamda laami. Asumna makhoina lakpa aduda huwawna leiriba tribe adugi kangbu aduna asumna makhoising aduda hairami. Aikoigi angangsing asina khangdadana tawrubani maram asigi damak nakoigi sanadusu aikoina singage adubu angangsing asidadi nakoina punishment amata pibidanaba haijarami. Asumna haijarabasu atopa tribe kangbu aduna angangsing adubu punishment pigadabani haiduna yaramde. Matang asida mafam aduda huwaw laami aduga huwawna atopa tribe adugi leader adugi mafamda asumna hairami. Angangsing asida pigadauba punishment sing adu mangonda oina pibiyu angangsing asidi karisu khangjaba nate haiduna hairami. Huwawgi wa adu taba loiraba matungda makhoigi leader aduna asumna hairai fare adudi nangondadi punishment amata piraroi adubu aikoi ani mafam asida fight taunasi haiduna matang aduda challenge tawraami. Adubu matang asida phunaba asi huwawnadi kari amata pamamde. Adubu hairiba nupa aduna huwawgi mathakta attack kaya ama tawraami. Adubu huwawdi nupa adugi mafamda karisu makhut halamde. Asumna tawba aduda huwaw mafam aduda khara soami. Asumna huwawna sokpa aduda mafam aduda leiriba hanubi amana mathwai yamna wana kapsarami. Asumna hanubi adugi mataw adu uba matamda huwawna atopa tribe adugi leader adugi mafamdasu attack tawba horami. Asumna tawduna makhoi ani mafam asida fight kaya ama tawnarami. Asumna fight tawnaba matam asida huwawna nupa adubu purami adubu nupa adubu matang aduda soktanaba mawongda tawbirami. Asumna tawriba mawong aduda atopa tribe adugi leader adusu matang aduda huwawbu thagalamduna mafam adudagi chatkirami. Adugi matung huwaw amadi mun makhoi angang kharaga mafam amada famduna leirami. Asumna famduna leiringai angang khara aduna asumna hairami nangi martial art fight adu aduki matik fajai maram asina aikhoibusu mafam asida martial art tambiyu hairami. Adubu angangsing aduna hairibasing adu huwawnadi yaramde. Karigidamak mahakna martial art adubu angangsing aduda tambidribano hairabadi fight haire haiduna kanagumba ama hektana fataba miyoi ama oirai. Asumna oirakpa asibu mana kaidaunungda haujikti pamlamde. Maramsing asina mahakna angangsing aduda martial art pu tambiba haibasi mana kaidaunungda pamlamde. Asigi matung huwaw amadi mun makhoi ani mungi parents ki mongfamda chatlami aduga makhoi anina mafam aduda leikatlami. Asumna leiba aduda huwawna magi parents singbu matang asida ningsinglaklammi. Adudagi mahak magi khungangduda amuk chatnaba firep laurami. Asumna mahakna mungi mafamda hairami aigi khungangda amukta chatluge aduga athuba matamda nangi nanakta amuk lakke hairami. Munnasu huwawgi mafamda noaga asumna hairami hoi fare nang chatluro nangna halakpa adu yamna wana ngairamdoini haiduna munna huwawgi mafamda hairami. Huwawna magi khunnaduda lakpa matamdadi mafam adu hanaga manaramdre yamna ahongba kaya ama leiramme. Hana makhoigi khungang asida dynasty leirambasing adu loina kaikhraba matung haujikti foreigner kaya amana attack tawrakpadagi mafam asida foreigner resident kaya amasu mafam asida settle tawduna leirami. Aduga makhoigi khungi culture asisu foreigner sing asina loina onthokduna leirami. Asigi matung huwawna magi mayumda lakpa matamda makhoigi servant oiramba nupa aduga mafam aduda makhoi ani thengnarami. Asigi matungda huwaw mapagi mongfam aduda chatlami aduga mapagi mafamda mana
ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯨꯋꯥꯎꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯀꯔꯤꯒꯤꯗꯃꯛ ꯐꯨꯅꯕ ꯑꯗꯨꯗ ꯃꯥꯏꯊꯤꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯄꯋꯥꯔ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯉꯝꯃꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯇꯧꯕ ꯑꯁꯤ ꯃꯄꯥꯅꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗ ꯍꯥꯔꯀꯨꯂꯤꯁ ꯀꯧꯕ ꯌꯥꯝꯅ ꯃꯁꯥ ꯃꯎ ꯐꯔꯕ ꯔꯦꯁꯂꯔ ꯑꯃꯕꯨ ꯎꯠꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯏꯇꯔ ꯀꯅꯥ ꯑꯃꯠꯇꯕꯨ ꯂꯩꯔꯝꯗꯦ꯫ ꯍꯥꯔꯀꯨꯂꯤꯁꯀꯤ ꯃꯇꯥꯡꯗ ꯍꯨꯋꯥꯎꯅꯁꯨ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯅꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯔꯀꯨꯂꯤꯁ ꯑꯁꯤꯒ ꯃꯍꯥꯛꯅ ꯐꯥꯏꯠ ꯇꯧꯕ ꯆꯦꯂꯦꯟꯖ ꯇꯧꯕ ꯄꯥꯝꯃꯝꯃꯤ, ꯃꯔꯝꯗꯤ ꯍꯥꯔꯀꯨꯂꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯣꯔꯦꯅꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯨꯋꯥꯎꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯀꯤꯟꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯀꯤꯟꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯗ ꯍꯨꯋꯥꯎꯅ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯨꯋꯥꯎ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯍꯨꯋꯥꯎꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤ ꯄꯩꯁꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯍꯨꯋꯥꯎꯒꯤ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨ ꯍꯨꯋꯥꯎꯒꯤ ꯃꯐꯝꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯐꯥꯏꯠ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯨꯋꯥꯎꯁꯨ ꯔꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯆꯦꯂꯦꯟꯖꯁꯤꯡ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯍꯨꯋꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯐꯨꯅꯒꯗꯧꯔꯤꯕ ꯐꯥꯏꯠ ꯑꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯣꯏꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡ ꯍꯥꯔꯀꯨꯂꯤꯁ ꯑꯃꯗꯤ ꯍꯨꯋꯥꯎ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯏꯖ ꯑꯁꯤ ꯍꯥꯔꯀꯨꯂꯤꯁꯅ ꯍꯨꯋꯥꯎꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕ ꯃꯇꯝꯗ ꯍꯨꯋꯥꯎꯅ ꯍꯥꯔꯀꯨꯂꯤꯁ ꯑꯗꯨꯕꯨ ꯌꯥꯝꯅ लाइना मफम अदुदा फुरम्मी। असुमना मखोई अनीना असुम फुनरक्पा मतमदा हार्कुलिस अदु रिंग अदुगी वांगमदा तागदौबगी तौरम्मी। महाक्ना ताबा मतमदुदा मागी हेक मखादा जोचै खरबुसु लैरम्मी। योट अदुदा थिल्लगा हार्कुलिस अदुबु सोक्कदोगी तौबा मतम अदुदा हुआउना हार्कुलिस अदुबु मफम अदुदा कनबीरम्मी। असुमना हार्कुलिस की मफमदा हुआउना तौरक्पा अदुदा हार्कुलिस अदु अदुकी मतिक मथमोई अदु पेनबा हाइबदु ओइरम्मी। अदुगा महाक्नासु मतांग अदुदा खंगम्मी मदुदी हुआउ हाइरिबा नुपा असि अदुकी मतिक मथमोई चावबा नुपा अमनी हाइबा असिसु। असिदगी हार्कुलिसना फाइट असिबु मसाना मसाबु माइथिरे हाइबसि याजदुना हुआउगी मखुट अदुबु माना थांगतपिदुना हुआउना ngम्मे हाइबसि मयाम अदुदा उल्लम्मी। फाइट असी लोइरबा मतुंगदगी हुआउ असी मखोइगी मफम असिदा अदुकी मतिक पॉपुलर ओइबा हेलक्लम्मी। असिगी मतुंगदा हुआउ अमदी मागी ममानबा अदुगा मखोइ अनी मफम अमदा वारी सानरम्मी। मखोइ अनीना वारी सानबा मतमदा हुआउगी ममानबा अदुना हुआउगी मफमदा असुमना हाइरम्मी। अैखोइगी लम असिदा एथलेटिककी ओइबा एसोसिएशन अमा अैखोइना हांगदोए। मफम असिदा नहाकना आंगांगसिंगबु मार्शल आर्ट ताकपीगदबनी हाइदुना ममानबा अदुना हुआउगी मफमदा रिक्वेस्ट तौरअमी। असुमना ममानबा अदुना हाइरक्लिबा वा अदुसु हुआउना हराउ हराउ यारम्मी। नाकल अमरोमदा अैखोइदा फॉरेनर सिंग अदुगी लीडर सिंग अदु मीटिंग तौदुना लैबा अदु अैखोइना उरम्मी। मफम असिदा मखोइना सानरिबा वारी असी हुआउगी मरमदा ओइरम्मी। मखोइना खनरम्मी मदुदी हुआउ हाइरिबा नुपा असिबु मफम असिदा नमथनबगीदमक मखोइना वारी कया अमा सानरम्मी। असुमना मखोइना हुआउबु नमथबा पामलिबगी मरमदी मखोइगी चाइनीज असिना फॉरेनर सिंग असिदगी अमुक पॉपुलर ओइबा ममिंग चटपा असी हेलक्तनबगी दमक्तनी। अदुगा मखोइनासु खंगम्मी मदुदी मखोइगी फॉरेनर सिंग असिदी हुआउगी मखुत्ता लोइना माइथीबा नंगनी हाइबा असिसु। अदुगा मखोइना मतांग असिदा खन्नरिबसि मथंगी मेचतदी हुआउ असिबु मतौ करमना माइथीबा पीसिगे हाइबसिगी मतांगदा ओइरम्मी। अदुगा नाकंदा फमलिबा नुपा अमना मखोइदा हाइरम्मी मथंगी मेच असिददी हुआउ असी माइथीबा सोइदना नंगनी। असुमना नुपा अदुना हाइरक्पा अदुदा लैरिबा मखोइसिंग अदुना हाइरम्मी हुआउबु माइथीबा पीगदोरिबा हुआउगी ओपोनेंट ओइगदोरिबा नुपा अदु कनानो हाइदुना। मतम अदुदा नुपा अदुना असुमना हाइरम्मी महाक अदु मिस्टर मिताना सिलक्कदौबा फाइटरनी। अदुगा मिस्टर मिताना अैखोइगी इफमदसु असुमना प्रोमिस तौरई मदुदी हाइरिबा फाइट असिदा सुंसोइ सोइदना हुआउ असी हंतक्ती माइथीरगनी हाइबा असी अैखोइगी इफमदा थाजबा थमई। अदुगी मतुंग फुनबसिगीदमक हुआउगी मनाक्ता लाक्तुना मखोइ अनी वारी सानरम्मी। हंतक्की फाइट असिदा हुआउना खनगदोरिबा असी मियोय अहुमगा ओइरम्मी। असिगी मतांगदसु मखोइ अनी वारी सानरम्मी। मसिगी मतुंगदा फुनगदोरिबा नुमित अदु यौरक्लम्मी। मफम असिदा मागी ओपोनेंटसिंग अदुगा मथंग मथंग फुनबा हौरक्लम्मी। असुमना असुम मथंग मथंग फुनरक्पा मतमदा माना मागी ओपोनेंटसिंग अदुबु लोइना फुरम्मी। अदुगी मतुंगदा मागा फुनगदोरिबा फाइनल ओइरिबा नुपा अदुबु अमुक थोगलाअम्मी। मफम अदुदा मखोइ अनी माना पामजबा
khulai amamambu khanarami adugi matung makhoi ani mafam asida aduki matik akanba mawongda fight tawraami matang asigi sin asisu aikhoina yengba matamda aduki matik nungaiba amadi thamoida penba haibadu oirami makhoi anina asum funarakpa matamda makhoi anigi khulai adubu amaga exchange tawthokna khirami asumna exchange tawnaba aduda huwauna nupa adubu yamna tamthina laksaba helaklami hairiba nupa adudi huwauna pairamliba khulai adu matau karamna sijanagani haibasi mahakna mafam aduda khanglamde asigi matungda huwauna nupa aduda khulai adubu change tawthokna si haiduna hairami adudagi makhoi ani yanaraduna matang aduda khulai sing adubu magi oiba change tawthoknarami asumna tawbadagi makhoi ani first round adu funarakpa matamda draw tarami first round loiraba matung makhoina race tawba matam aduda huwauna thakadoriba sa aduda poison kharabu hapchalami poison hapkiba sa adu huwauna su thaami adugi matung makhoi ani second round funaba horaklami second round funarakpa matam aduda huwaw adu mafam aduda oraklami Mr. Mitagi mafamda nupa aduna fight asibu loisalasi haiduna hairami adubu Mr. Mitanadi nupa aduna hairiba adu kari amata taramde aduga matang asida huwauna fight asi loisandabida matang asida lepa haibasi mahakna pamlamde adubu mahaki masa asidi sigadobagi ngaiduna leirabani mana sidringagi mamang aduda fight asibu mana ngamnabagi damak nupa adugi mathakta akanba mawongda attack kaya ama tawrami aduga nupa adugi chesta mahakna punch ama tawraami asumna tawraliba punch asi mana mamangda kinbo hatpada sijanakhiba punch aduni adubu nupa aduda pandringagi mamangda mahaki punch adubu mahakna lepami maramdi mahakna tawriba asi aranba thabakni haibasi mahakna matang aduda khangami aduga nupa adubusu mahakna mafam aduda hatpa asi pamlamde opponent aduna su matang aduda khangami madudi huwauna tawriba asi mangonda attack tawba adu lepkhre haibasi karigumba huwauna attack asi tawramba taragadi mahak asi matang asida siragani haibasi masana su khangjarami adugi matung opponent aduna fight asibu huwaugi mafamda ngamhalami fight asi loiraba matungda huwaw adu magi marup adugi makhutta ngathaduna mahak mafam aduda sirami adudagi aikoida amuk opponent aduna Mr. Mitagi mafamda yamna thina sauna ngangami nangna fight asibu aina ngamnabagi damak nahakna game asida sanagadoriba miyoi amagi punsibu manghalle haiduna yamna saurami aduga opponent adu mafam adudagi chatkhirami mafam aduda leiramiba miyoi sing aduna huwaubu mafam asida nangi mingdi adumak sonaduna lehorani haiduna mayam adu huwaugi asiba hakchang adugi manakta loina sangsilami aduga nakal amaromda aikoida huwaugi thawai aduna mungi yum mamang aduda mahakna martial art practice tawraga leibadu munna urami huwaubu uba matamda mun adu mafam aduda yamna harauna chensilaglami adubu matang asida aikoina khangami madudi mun hairiba nupi asidi mamit udaba nupini aduga mahakna matang asida uriba asidi huwaw adugi thawai adubuni matang asi ulaba matung film asi matang aswaida loisinkhirami ngasigi aigi explanation asi mayamna nungaibiragadi channel asibu like share amadi subscribe tawbiramba kawbiganu aduga movie asi aina hantokchaba matamda wahi wata soiba asoi aran jawrabasu mayamna ngakpiyu haibasi mayamgi mafamda thamjari।